अहानबदा यमना मरुइबा अपडेट खरा इदुनिंग थौदगी लखचगे पन वर्मादा लेप्तना नोंमै कापनरिबा असे नुमित अहुमनि सुरे कांगमंग फाइ बर्मा कुकी गम पंथा पंदा हाइरिबा असि तमु मनुंगदा लेबनी एनयूजी एक्साइड गवर्नमेंट हेक लाकपदगे ngasi फाबो बर्मा आर्मी अमदी महाकी एलाइंस सिंगर नोंमै कापनदुना लागली मिलिटरी जुंटा पीडीएफ अनिगे मरकता मखोइगी ख्वाइदगी फबा खुटलाई बॉम्ब सिजनदुना कापनबदा मियोइ लिसिंग हेनबा सिखरे मफम असि कैप्चर तौनबा होटनदुना लागली हौजिक फावो कैप्चर तौनबदी ngamnadri haina iduning thona phongdokpiri aduga mathangi update asna arambai tengol gilusing purel korongan ba khumandegi lekhuchege soiba khudong thiba nangba haibasidi hauna sani ninghanna bai mathuta de aikoi tawfam thokpa tawraga loire mapu leiri mahakna loina ubani haina arambai tengol gilusing purel korongan ba khumanna update tawiri aduga mathangi update asna arambai tengol gi control room operator lesram robasan khuyek biduna thador paserolam khaktung pathokchege arambai tengol na Laisu tampiba campaign haina mingthonba drug awareness campaign ama International Day Against Drug Abuse and Illicit Trafficking numita pangthoknaba semsari matam khargi mamangdagi hauduna rehab center singda tengoloi kana survey satuna drug user singa wari watai tawduna data kaya ama collect tawjaki masida sunatana online gi kuthangda public poll survey ama sinduna kangleipak manipur da sunaba data amasu semgatki semgat seribi data sing asida yumpham oiraga International Day Against Drug Abuse and Illicit Trafficking numita yamna sabu program ama pangthuktuna lesu tambiba campaign asi launch tawnaba sem saba loizare hairiba International Day Against Drug Abuse and Illicit Trafficking numit asida pangthukadoriba program asigi manungsanna 18 na fagat kiba drug machit sing adusu yamna sauna dispose tawbagi program ama hapsari hairiba wafam sing asiga mari lena dispose tawna thamba drug khara khuraida thokiba thodok amada combined force sing na unit tagi puduna satkibagi thodok leikhre haina arambai tengol gi control room operator robason na thadorpa serol asina update tawiri Myanmar hunta gi lanmi ki bedagi mioi kaya lanjena kre Myanmar gi second region ge letpan the military hunta gi lanmi sing na thiumbagi thabak leptana chatharak padagi Myanmar gi Like room na mafam amagi maya da laiba achoba khungang amagi mioi kaya lanjena kre haidi khungang aduda charangna yum lising ahungi mathakta laibaga loinana Myanmar hunta gi lanmina mioi sing adu makoi gi mayum kai sing thadok tuna chatkina ba kan wafam thamki hairi letpan hairi ba mafam asi irawadi turel gi sagan mingun road lomda laibaga loinana haukiba numit kharani gi mamangda military hunta gi lanmi amasung sagan people's defense force pdf ki marakta chauna khu thongna bagi thodok sing laiki Maike ni ki marakta pung ani rom ko thongna khibaga loinana military hunta gi lanmi singna loinana military hunta gi lanmi singna letpan da laiba lai khurum phomgi mafam aduda mapangal kallaba khusukulai sing sizin aduna landa khibaga loinana laisang amasu chauna amata thoan khibaga loinana khunja kaya faduna puki haina pdf ki mioi amana phongdoraki Myanmar military hunta na chatha ki balanda sing aduda pdf amadi khunja sing aso apan kaya yaukhrabasu chap chaba masing ni khangdri haidi Israel na Gaza gi Cancer Hospital mangta hankre Israel na Gaza da ground offensive chathaba pakthok chawtho hankibaga loinana Gaza gi amata ngairba Cancer Hospital Israeli force na mangata tho hankre Israel defense minister na phongdorakpagi matungina karigumba Palestinian gi military group Hamas na Israel gi lemhauriba hostage sing thadorak trabadi makhoi gi mathakta makhata na operation chathaki gani hari Israel na Gaza da pusin gadaba nomada changdraba yadaba polam sing thingjin khibada Gaza na laiba mioi million ani rongi chana thangnaba amadi thauna chingba polam sing phangdabadagi ka hena awaba mayuk nare haukiba pungkun mari da Israel na Gaza da air strike yauna ground operation chathabada Palestinian chamal kuntrasi kibaga loina chani ga humphum doina so apan nangkhibani Israel force na inaw nauna Turkish Palestinian Friendship Hospital da landaduna amanga tathoan khibani haidi Editorial kalam dagi lokochara ke military trackdown khudakta tawbaga loinana NRC hana chatna hankhisi hui mamai chumba yade haibadu mangasi ngasi mang manipur kuki narco terrorist singna oiduna leiri haibada haiman bathok loidra khali haukiba chahi kontra nifu gi matamda state asida furuf kangnup kayaga hana sunaba thokibada maroina chenaba furuf asi kuki singni haibasi ngasi gi manipur da khundari ba furuf kangnup pumna magna khangnari haiba yai aduga haukiba chahi 2023 gi May 3 dagi midai singda landaraga makhoi gi tongan balenga ama manipur semgani haiduna ngasi fawba tha kungani thoi rom helaba matam asi fawba da aranba thawong kaya chathabagi mathakta
India leingakki mayokta fauba leptuna India gi democracy bu singnaba leptabagi mami taduna leibagum tawri. Nakal amaromda state asida khundaminariba furuf kanglup kharabu Kuki singna mitei singna landaraga oida padaba minamba wa kaya munganglaga mitei singna maral siduna oiroidaba manglanda mangphaunanaba hotnabada Yauhallaga pikpa furuf kanglup sing adubu namduna khudum chalaga namfuda makhoigi khubam manungda thamnaba aronba lalong yaubagi mami taba urakpada natana makhoigi aronba thaurang singbu makhoina tawthorakpa thabak thawongna uthorakpadagi Kuki singa punna mitei landabada yauba furuf kanglup khara na pendabagi mathi hongdongnarakpa haurakpagum tawbagi mami taba haurakpagum urabra haibagi wahangsing hangnarakpa haurakpagum tawri haina khali pumnamaksing asi haukibana haukiba oirabasu Kuki singi chumthokpa yaroidaba hui Mamaigumbagi lichatna maram oiraga makhoi asi kanano haibadu makhoina tokthorakpa thabak thawongsingna mathanda takthokcharakpagi mami tarakpagum tawre haina state asigi miyamna ningphung ngangnarakpagum tawri. Nakal amaromda India leingakna Kuki singi apamba demand tonganba leingak natraga territory ama Manipurda leihanbagi wafam khannaroi haibagi cherol thokraba matungda chatnaba yaroidaba namfugi thaurang kayamuk Kuki narco terroristsingna chathanaba sem sabada makhoina khomjiluba furuf kanglupsing aduna yaning Gadra yaning loidra haibadudi yengkiba tari adubu India leingakki asanba miyengi thaurangi makhada Manipurda mahusagi phibamda hanjilaknaba honnabaga loinana aranba tawba yade khanghanaba thuba matamda aranba tawba lamhen tuhenba Kuki narco terroristsingi mathakta military crackdown tawba mathau tai haina khali. Nakal amaromda Manipurda delimitation tawdringaida NRC mapungfana chanahalaga Kanglon lana state asida mitop kaya amuk changlakpasing maramdamda halankinaba ngasigi India leingakna thuba matamda sinba chungani Madu natrabadi Manipurgi gelhomi kayamukki tungi lambi mutkiba yabagi oithokpa lei maram aduna military crackdown tawsi amadi NRC hana chatnahalaga delimitation tawsi.